ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯒ ꯄꯨꯔ ꯂꯥꯛꯆꯔꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯆꯥꯔꯛꯀꯗꯣꯏ ꯃꯊꯦꯜꯁꯤꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯆꯥꯔꯛꯀꯗꯣꯏ ꯃꯊꯦꯜꯁꯦ ꯁꯤꯅ ꯉꯥ ꯀꯧꯇꯥꯒ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯀ ꯁꯣꯏꯕꯨꯝꯒ ꯇꯧꯔꯒ ꯊꯣꯡꯕꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯔꯤꯕꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯅ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯍꯤꯡꯕꯁꯨ ꯑꯃꯅꯤ ꯍꯥꯞꯆꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯑꯃꯨꯟꯕꯁꯨ ꯌꯥꯎꯔ ꯂꯣꯏꯅ ꯑꯗꯨꯒ ꯁꯤꯅ ꯁꯥꯛꯅꯦ ꯁꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯥꯛꯇꯣ ꯑꯗꯨꯒ ꯈꯥꯃꯦꯟꯒ ꯑꯂꯨꯒ ꯇꯧꯔꯒ ꯑꯩ ꯌꯥꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯏ ꯍꯥꯏꯌꯦꯀꯣ ꯕꯗꯥꯝꯒ ꯇꯧꯔꯒ ꯁꯤꯅ ꯉꯧꯔꯛꯑꯦ ꯁꯥꯛ ꯑꯃ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯌꯥꯎꯔꯛꯄ ꯑꯩꯒꯤ ꯏꯅꯥꯎ ꯈꯔ ꯌꯥꯎꯔꯛꯄꯅꯦ ꯅꯍꯥꯟꯃꯨꯛ ꯑꯩꯉꯣꯟꯗ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯆꯥꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯃꯥꯒꯤꯗꯃꯛꯇ ꯑꯩꯁꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯁꯂꯥꯗ ꯌꯥꯎꯔꯦ ꯊꯕꯤꯒ ꯑꯗꯩ ꯄꯥꯐꯣꯔꯁꯤꯁꯨ ꯑꯩ ꯉꯁꯤꯗꯤ ꯄꯥꯐꯣꯔ ꯌꯥꯎꯍꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯊꯥꯡꯒꯠꯂꯔꯣꯏꯒꯦ ꯆꯥꯛꯇꯤ ꯌꯥꯎꯗ꯭ꯔꯤꯀꯣ ꯑꯩ ꯆꯥꯛꯁꯦ ꯍꯥꯞꯇꯔꯛꯑꯒꯦ ꯆꯥꯛꯁꯤꯗꯤ ꯑꯩꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯕꯤ ꯂꯩꯕ ꯏꯪꯒꯤꯅꯤ ꯍꯥꯏꯅꯀꯣ ꯆꯥꯛꯁꯦ ꯁꯤ ꯍꯥꯞꯄꯁꯤ ꯁꯥꯔꯤꯕꯅꯤ ꯃꯩ ꯊꯛꯇꯦ ꯀꯣꯊꯔꯛꯄ ꯆꯥꯛꯅꯦ ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯁꯨ ꯍꯥꯞꯁꯤ ꯉꯁꯤꯗꯤ ꯁꯥꯔꯤꯌꯦ ꯁꯂꯥꯗꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯒꯦ ꯀꯃꯥꯏꯅ ꯆꯥꯅꯤ ꯁꯦꯝ ꯆꯥꯔꯁꯤ ꯀꯩꯅꯣ ꯍꯥꯏꯗ ꯃꯔꯨꯗꯤ ꯁꯤꯅꯦꯕ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯂꯧꯈꯠꯂꯁꯤ ꯍꯥꯎꯋꯦ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯆꯥꯒꯦ ꯇꯧꯔꯀꯥꯟꯗ ꯃꯩꯁꯦ ꯑꯃꯨꯛꯀ ꯃꯨꯠꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯆꯛꯁꯜꯂꯦ ꯍꯧꯖꯤꯛ ꯆꯥꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯩꯁꯦ ꯍꯥꯎꯋꯦ ꯑꯁꯤꯗꯅꯦ ꯉꯥ ꯎꯀꯥꯕꯤ ꯔꯧꯕꯗꯣ ꯍꯦꯛꯇ ꯁꯤꯅ ꯁꯣꯏꯖꯤꯟꯒ ꯉꯥ ꯀꯧꯇꯥꯒ ꯊꯣꯡꯕ ꯌꯣꯡꯆꯥꯛꯀ ꯃꯔꯨꯗꯣ ꯍꯣꯏ ꯀꯥꯎ ꯅꯨꯡꯁꯤꯗꯥꯛ ꯀꯥꯡꯍꯧꯁꯦ ꯈꯥꯃꯦꯟꯒ
ꯑꯩ ꯉꯥ ꯀꯧꯇꯥꯁꯦ ꯃꯦꯀ꯭ꯔꯦꯜ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯕꯗꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯗ ꯃꯀꯨ ꯀꯜꯂꯦ ꯍꯩꯇ꯭ꯔꯦ ꯍꯥꯎꯕꯗ
ꯌꯣꯡꯆꯥꯛꯁꯦ ꯂꯤꯃꯟꯗꯅꯀꯣ ꯃꯀꯨꯁꯦ ꯀꯜꯂꯦ ꯂꯦꯝꯕꯁꯤꯅ ꯌꯣꯡꯆꯥꯛ ꯃꯀꯨ ꯌꯥꯝ ꯀꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯒꯨꯝꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ